Anti-Drug Joint Committee Kairang Kumidok Kabaysoi Amadi User Connection and Committee Kangli Pakna Mamang Githasingda Drive Chathabada Fagalaklaba Mayay Kaba Polam Singh Ngasi Miya Mangda Maithaduna Manghankre January Thada Pangtuklaba Yana Leiriba Nambol Municipal Council gi Mikhalda Congress na mapung fana paina bahonasi Hauzik Pariba Chairperson na Niyam gi wangmada thabak kaya tawribasi miyam punna khangminasi haina Nambol ACG MLA N Lokena Fongdokre India da NDA lengak na palakpa chahi taruk surakpaga mari leinana nongmagyoiba political conference ma None District 54 Nungba ST Assembly constituency manungda leiba Thangal Longzang Village Ground da BJP Nungba mandal na sinduna ngarang pangthokre Aikhoigi culture ngaknaba amadi kannaba honabada Manipur gi wangmada laikhraba ireicha singi achoba thongdang lei haina Education Minister S Rajan haikre Maram Bazar gi BRTF mandir gi manakta mi khut ye thangba khut ama huina chelaklaga thamlambadagi angal papoknakre thogdo thasi gi anida Senapati District ki Mau Police Station kharomda kilometer 35 rom chatlaga leiba Maram Bazar da thokhibani Barak na ningkha tamkhiba chahi humdra mari sukrabasu lamdam asigi lamkhai ngakliba di Zalenbong Village ngasi fawba electric mangal fangdana leiri kunja singna lengakpu waro hori Former Minister Morangthem Hemantagi Khongzom Police Station gi manungchanba Khongzomdagi Fundrei changbagi lambi mayada leiba Diamond Brick Farm da bomb ama lerambadagi police amadi expert na lawthoklaba matung pokhai hankrai Manipur lenga ki planning department na sinduna hause Imphal gi City Convention Center da Emergent Manipur the most improved state ki thoram Chief Minister N Biren Sarukyaduna pangthokre Moirang Kendra gi manung chanba Kwakta Municipal Council amasung Kwakta Gram Panchayat ta thaknaba afaba toti sing panglaktaba chahi kun surakle lengak na thubada mikyeng changnaba kunja singna pamnari Jiribam District ki Bidyanagar da leiba Sericulture Farm da District Sericulture Office Jiribam na sinduna numit 10 chupna chathagadaba beneficiary training program on pre-cocoon technology haiba thoram ama pangthokre Zone 4 Bisnupur ki makha da leiba Leimopopam Government Public High School gi mahiroi singna COVID-19 na maram oiduna school thong hangdana leibana mahiroi sing da pigadaba midday meal gi chanaba cheng hawai amadi aluna chingba polam sing ngasi school ki campus sa headmaster in charge oriba S.S. Rajan Singh gi miteng makha da mahiroi chamnga ga humdra mathoi da ngasi yanthokre